अहानबदा हौजि फाउबगी मरुइबा पाउसिंग पिजरी चटनबी अमदी फिजेट साक्सेप ना खेनब थमलबसु अखोय पुमनमक अमतनी हौरकफम अमतनी हाइबसी काउरोइदबनी हाइना कैफन पीडी मिनिस्टर कराम श्यामना हाइख्रे फुरुप अमगी मसक अमदी मतौसी फुरुप अदुगी नातकी ओइबा फिजेट सक्सा अमदी लाइनिंग लाइशोना ताई हाइना महुत मिनिस्टर टीएस श्यामकुमारना फुंदोख्रे जाति फुरुप असिबु तसेंगना नुंगसिरिब्रा हाइबदु हंगजब मतम ओइरे हाइना एमपी डॉक्टर आर.के. रंजनना नुंगनांगबु फुंदोख्रे पुंग तरागनि थोइगी जनरल स्ट्राइक असिना मरम ओइरगा महुसागी पुंसिदा चाउंग अकाइबा पिख्रे बिरला एम्पोरियम प्राइवेट लिमिटेड की फाइनेंसिंग प्रोजेक्ट IRA फाइनेंस की मतंग लेरंब चममनबा अदु हौजिक्ति लेरोय हाइना फाइनेंशियल कंपनी असिगी डायरेक्टर कम फाउंडर CEO युमनाम इराबंतना थाजब पिख्रे अमदी असम राइफल्स ना मियोय अनिदगी लुपा करोड़ अनि हेनबगी निसागी पोलम सिंगल कोनना मियोय अनि फागत पंगमख्रे खुरुमजरी टाइम्स ऑफ मणिपुर की नुंथिल पाउ मिंग ताबिब पुनमपु अरुणबला तराम ऑक्चरी हौजिक फाउबी मरुइबा पाउसिंग मियाम द संदोकन पिजरी कबुई फुरुप सिंगे लौरोक मतुंगदा पांगथोकपा कुमहै अमा ओइरिबा गांगागी थोरम लमदम असिदा खुंदारिबा कबुई खुलसिंगदा नाटकी ओइबा लाइनिंग लाइशोल अमदी जगोई इसेगल लोइनना पांगथोकनरी ती मसल की मरता खेनबा लैहनबा होटनरिबा अपिकपा लुफ कया की असिगी लुचिंगबसिंग अपिकपा वाकल खनबा लुचिंग हाइना मिनिस्टर कराम श्यामना फोंदोक्रे ngasi saombung kabui khunjauda mungi miteng makhada state level kabui gangai celebration committee na sinduna pangthok ki ba state ki thakta pangthok liba gangai gi kumhai gi thoromda phongdokhibani cabinet pd minister karam syamna thorom aduga mari lainana chatnabi amadi fijet success na khenaba thamlabasu aikhoi punamak amatani haurok phom amatani havisi kauroidabani masigi khudam ama hairagadi moirang kanglei ronda kabui salang mai bagi wari yauriba asini asigumba kabui zatigi ariba chatnabi asi ngasigi naharol singna yokhot kadabani ngasidi anoba luf kaya tholaktuna jati amabu amana namthaduna thamnanaba amadi muthatnaba honari masi laibak thibani ngasi pangthokhiba thorom gi saruk ama oina maiba chingduna thorom hongdokhi tungda thorom gi saruk ama oina singthaba yupan thaba amadi kabui zatigi ओइबा जगोय कया उतखे नाकल अमरोमदा स्टेट असिदा लैबा CSO कयाना अथेन पोथिंग लानखे स्टेट लेवल चकान गांगाई इंग्लिश सिंगनी कुनगे थौरम सगोल बंदलाइबा रामजी कबुई खुलदसु पांथोके स्टेट लेवल गांगाई सेलिब्रेशन कमिटी मणिपुर ना लॉस ऑफ रिलीजन इज लॉस ऑफ कल्चर इज लॉस ऑफ आइडेंटिटी हाइबा हिरमदा युमफम ओइदुना पांथोकिबा थौरम अदुदा नाट की ओइबा थौरम सिंह पांथोके थौरम अदुदा चीफ गेस्ट ओइकिबा महुत मिनिस्टर टीएस श्यामकुमार ना महाकी ओइबा वारोल थमलदुना फुरुप अमगी मसक अमदी मतौ असि फुरुप अदुगी नाट की ओइबा फिजेट चक्सा अमदी लाइनिंग लाइसोलना ताई मरम अदुना इपा इपु सिंगना मांगलम चतगी थंबिरम लबा कल्चर अमदी ट्रेडिशन ना ngakna thamnanaba honaba mathau tai ramji kabui khul development work singda haki maikei digi pangbaya ba mateng pangani haiki ina khulaba jagoi culture ngasi di maliem de pak khudi mona khang masu natana pir manipur ki any maitegi thorom khudi makta kabui gi general gi jagoi yaudagadi function mapung phade na haine halama simak
जाति से कबुई सिंगी जायरोंगी इना खुनबा लंगई थक्सी कासी दु पूजा पुरम खन्नी है बने मसिगी फसबसी महन बिगनु अदुना ममांगी गरनाई दसु आई यावजे हदकी गरनाई दसु बातों तो बिरक्पा यहन भी बसिगी दमकता हया थगसै असम की कसा डिस्ट्रिक्ट की मनुंग चनबा कामरंगा पार्ट 2 दा इमोइनु एवरग्रीन सोसाइटी न सिंधुना थोकिबा अनिरक सुबा इमोइनु फेस्टिवल 2020 की लोक सभा की एमपी डॉक्टर आर के रंजन सरुक याख्रे थौरमदुदा वांगांग लदुना एमपी डॉक्टर आर के रंजन ngasi मिरोल असिना अखोई इसाना इसाबु सक खंगजबगा लोइनना जाति फुरुप असिबु तसेंगना नुंसिरिब्रा हाइबा हंगजबा मतम अदु ओइरे हाइबा यावना वाफम कयामसु फोंदोखि अदुना ngasi इमोइनु इमागी फेस्टिवल असिदा हराव कुमैसु तौसी नुंगी ओइबा इमा सिना पिरंबा वाखलोना दो ngasi अखोई पुन्ना खनमिनबा अमुहन मसे रिवाइव तौरकांदा अखोई की जाति से मीना हेंजनबा यादबा मीना उसितबा यादबा अदुगुंबा रेस्पेक्टफुल ओइगदबा अदुगुंबा जाति म हेंजरबोइदि हुजिक कामरंगदा अनि सुबोइना पांथोइबा सिगुंबा इमोइनु इमागी फेस्टिवल से चोइजाइना तारबा अदुगुंबा बाराक तंपाकी युमथोंग खुदिंगदा चनबा याननबा होंग होंगदना तौबी हाइना ताकबीबसे मसी फजबा अदुगा अचुंबा मूवमेंट अमनी हाइना इना लौजै Central Trade Union amadi Independent Federation singna ngasi Bharat pumbada kaukiba general strike na lamdamasi da su mahosagi punsida chauna kaiba piri pung taranithoi gi general strike asina maram oiraga Imphal gi khwarambal kaithel kanabagi chang hanthaki dukan sing thong hangnakide passenger puba gari sing sen bagi chang hanthaki gangai kumhai gi state holiday su oikibana lambida mi thokpagi chang hanthaki general strike manung da thokhaningdaba thokdok sing thokiba laite Sathariba general strike asida border town Moredasu all More block asa association na mapung phana sogaladuna Moregi primary health center mamangda protest taukre protest aduda thabak suriba sinmi singda yamdrabada lupa lising taraga nipan kusumal pigadabani thagi pension oina lupa lising ohumdagi tadana fanghangadabani haiba tongan ba pleka sing paike amromda all More block asa association gi president Romila Matena paumi singda fongdokibada ngasi India pumbada sathariba general strike asida more da laiba asa worker singna sogatuna asa worker singi fangphom thokpa khusumal phanghan biu haiduna fongdokhi hauzik pawge marathon aten break amatang luxury Madeline Ambulance Service Manipurna pung kunmari chupna miyam gi seba tawjari ambulance service asina miyam da pizariba service singdi yumdagi hospital da pukhatpa hospital dagi yumda puthaba hospital amadagi hospital amada puba yumthang nariba state singda anaba sing puba amadi lawba loinana India gi mafam khudimakta chatpa yarba air ambulance ki service asina chingmani masida natana lambi gi accident ta lemna hospital da pukhatuna mi gi mateng pangjari adom Accept Taushin View, Aikui contact number 920-7988 Natraga Play Store Sangbiduna Madeline F download to view. Ola Service Manipur dasu haujaragani UNI gi senthang makhada document ichang dana amadi guarantor gi awaba yaudana subnatagi pan card voter ID amas bank statement khaktamakna apamba gari electric vehicle amadi power station loan gi khuthang da lobiba yaragani limited booking ni ngasima khudong chaba silawiu hena kupa marol gi damak lengsin birau UNI corporate office address Uripok Polem Lekai near Youth Library Club contact number 7005092567 natraga 9077786 email officeunun@mail.ru website www.247ununi.com KM Blooming Higher Secondary School की अनौब सेशन की एडमिशन हौजरे लाग्लिबा जनवरी तारीख 9 दगी क्लास हौजरगनी अमदी अनौब महिरोई सिंगी ओइना तांग 10 दा काउंसलिंग तौजगनी टॉप ओइना स्कूल असिदा धर्म खुदिंगी लाइनिंग लाइसन तौफमसु लेजरी इंग्लिश सिंगनी 19 दा पांगथोखिबा कॉम्पिटिशन दा बेस्ट स्कूल निपाल कादुना मणिपुर की ख्वाइदगी फावर स्कूल ओइरी
Pizariba facility singdi co-educational school, boarding facility, smart class facility, Wi-Fi campus, extracurricular training, eco-friendly CCTV surveillance, Atal Tinkering Lab, asina chungbani. Ako pamarol gidamak contact WU KM Blooming High Secondary School, Khangabok, Thoubal District. Contact number 7005576804 natraga 8787675496. Admission open, admission open. Board of Secondary Education Manipur na recognized Toraba Royal Academy of Science Wangkhay Imphal gi academic session 2021 gi mingchanabagi damak class 6 tagina 10 fawbagi form thaba hauzare. Afaba satra leizade, afaba satra puthok jabani. Akupa marol gi damak academy office ta contact tawbiyu. Break ki matungda makhataba pau pizari matam khragi mamangda RBI gi notification amagi matung inna Birla Emporium Private Limited ke finance project ama oriba IRA issue sing loising na legalized public deposit scheme gi ina financial company asigi director cum founder CEO yumna infal iski kurai tingang umle kaidlaiba Birla Emporium Private Limited ki obamada wa pharmacy fong turaduna CEO irabadana makatan high ministry small and medium enterprises MSME ki makhada IRF dama adu Ministry of Corporate Affairs ki registration loinana IRA private limited ki status fangki masigi matung public non company NBFC ama oina RBI gi anoba notification amana IRA finance private limited haina lairamba adu hojikti IRA finance limited ki anglagani maram aduna lamdam asigi miyamna Birla Emporium amade masigi project IRA finance ki matangda lairamba chamamna ba adu hojikti lairoi miyamna mipaiba government ki niti name sing induna miyamgi seba tawkigani haiki sing ase mag lairiba bank sing ase harok matamna ka amakhtagi mi ama ni haujarpu ngaktani matam ni matungina magi status takhi ngaktani aduna matam kradi na khoi sahi fogo fadri adu hariba sing do khoi matam chana chana adu mayamgi seba tawna khoi gi sarkar ama laibni na magi soibam thokani sing do khoi side loni lagani Ngarang ayuk Sandel District ki Chakpikarong Police Station ge manung chanba sajik tampa ki saruk ama oiriba Khongte Village ta PLA amadi MNRF ki apunba Kangbuga Assam Rifles ki Kangbuga khud thongna kre hairi Pawasin High Myanmar gi border pillar 81 amadi 82 gi lona ba Khongte Village ta ROP chatlip chatpa Assam Rifles ki Kangbuda PLA amadi MNRF ki Kangbuna landa ki thodok aduda maikai animakta asok apan yaukhiba laite Thodok adu thokraba matungda Assam Rifles ki ahenba kangbu thodok thokfomda sangsak sanati bhumi thak sathaki hauzik fawgi oina mifap mipun yawbagi paw fangbangam Handaki anoba sahi horokba asida su more lambigi khudeng thabida laiba taranithoi suba Assam Rifles amadi more police na handak numit kharani asida lepalaitana tongan ba WY tablet heroin powder brown sugar kaya fagatpa leptre ngarang nungthil su Mga makai taba matamda taranithoi suba Assam Rifles amadi more police ki apunba team amana more room dagi tholakpa grey machugi Maruti Eco van amada lakpa miyoi ani malnum hauzalian jo apokpa laikhidraba malnum Zangkhakaf Chandel district ki machi subdivision ki kurau pokpidagi amadi laukholan lungdim chahi kuntra apokpa thangkojin lungdim Kotlen 5 village palendagi koba miyoi ani asidagi heroin powder packet taragatret apunba gram chani brown sugar packet humpugatret apunba gram chani pan marifu yaurambadagi faraba polam sing adu malemgi kaithelda chaurakna lupa crore ani rongi mamal oigini hairi fagalaba polam sing adu konana more police ta sinakre Pawim rektan aten break amatangalo juri
Institute. Admission open. Courses on offer. Takshila Capsule NEET for NEET 2020 eligibility 12 pass. Duration 3.5 months and course fee is 1,214 per month per subject. Batch starts on 13th of January 2020. Takshila Capsule JEE for JEE 2020 April session. Eligibility 12 pass. Duration 2.5 months and course fee is 1,667 per month per subject. Batch starts on 13th of Jan 2020. Takshila Crash Course NEET for NEET 2020. Eligibility 12 pass and appeared. Duration 1.5 months, 45 days approximately, and course fee is 1,667 per month per subject. Batch starts on mid of March 2020. Admission free for super achievers like position holders in 10 or 12 any board exam, 85% and above in 10 or 12 in any board exam, 75% and above in HSLC for the students of Heritage Convent who are eligible to take NEET or JEE 2020. Hurry, if your dream is to become a doctor or an engineer. What are you waiting for? For more details, please contact Takshila Imphal branch at Takshila Heights, Thamaiban DM College Road, Imphal. Scan the QR code for online. Khurumjari Lamjingba Finance na makal khudingmaki gari sing haibadi 2-wheelers, 4-wheelers, commercial vehicles amadi commercial equipment single loan pizari. Documents isang changdana amadi processing matam changdana yamna laiba marangda loan phongbiragani. Amadi adongi achinba thubagi damak mayamna wabiragano. Makal khudingmaki gari kaya su bandan lawzare. Christmas ki oiba khadaba offer su pizari. Akupa marogi damakta lengsinbirau Lamjingba Finance, Nagamapa Rims Road opposite Nitayananda Temple, Natragana Lamjingba Finance Uripok Hawam Diwan Lekai. Ekoi phone number 6909959834 da contact tobiro. Break matungda makataba pau pizari hojikta phangba pau amada babuprada laiba accountant general gi office ta sakhangdaba singna hand grenade ama langsilamle hairi live fabadagi bomb adu pokhai hodre makataba pauda Bisgaon Manipuri Festival Celebration Council na sinduna Bangladesh ki Chanuragata Bigansta Asthasigi Tarada Pangtokadaba Bisgaon Manipur Festival 2020 Saruk Yagadaba Lamdamasigi music band ama Oriba Blue Band Gay Mio Contrana Saba Tim Ase Kangladagi Amiki Zenan Secretary Dhananjoy na Kanglagi Nongsuk Thamba Getagi Lamthakre Thorom Aduga Mari Lainana Amiki Zenan Secretary Mayangbam Dhananjoy na Igi Kongol Liba Haiba Pandamgi Makada Kongsat Ase Pangtokpani Kongsat Asina Bangladesh ta Khundariba Maitai Diaspora Singgi Music ki Kuthangda Cultural Exchange Taunabagi Khudong Sabasu Fanglagani Haiki Bisgaon Manipuri Festival Haidana Akoigi Mingthonba Festival Amada Akoigi Ngasi Ngasimak Akoigi Tungda Lepiriba Akoigi Manipurgi Masaknairaba Music Band Blue Band Asi Akoi Adugi Program Gidamak Tachabani Apanda Takraba Bangladesh Tamaruena Bangladesh Manipuri Singa Manipuri Indian Manipuri Singa Gi Marido Hena Sessionaba Nungsi Mari Hena Akoigi Kankhatnaba Aduga Friendshiply Bangladesh Manipuri Amasung Indian Manipuri Singa Marakta Akoigi Magi relation do Kankhatnaba Gidamak Loina cultural exchange through music Adugi Pandamda Akoigi Ngasigi Blue Band Gi Team Masi Thajabani igi oiba mari akhoi thamoi gi oiba mari du hena chesin hanabagi wakhalonda si khongcha si chachabani aduga Bisgaon Manipuri Festival 2020 sida Blue Band gi maikei dagi sumaina akhoi saruk yaba ngamjaba aduga Bangladesh te leiri bechinaw singi thamoi pelhan bangam nanabagi akhoi chapchana preparation si tawjare aduga makha tarakpada sosigumba festival kaya lamdam tongan ba India gi mafam kaya da khunda khraba Manipuri chinaw sing aduga India gi wangmada tongan ba thol sing dagi khunda khraba chinaw sing adubu khungul liba aduga Makoibu kari haigani thamoi gi oiba mari do mohana sagat pagi khongchat se koi makhata na su Blue Band Manipur gi makai degi chachekhi gani haiba wafam thamjai Laibak thiba accident ki thogdok amana maram oiduna makhong animak yot phumbata natana mahaki Khwang saruk ki spinal cord ki saruk su yot phumduna lairiba sugnu awang laikai ward number 1 dagi masagi sahi nimfu suruba pikliba macha ahunga loinana suduna hingliba hizam jenista kanglai park news tangbang glove ke NTL na Manipur na Fi sana ba yongkham ko nama khusina kre pikliba macha ahum amadi ahal oirabi mama memaga puna hingnabagi lanfamda soinariba jenisna nupa nupigi sinfam thidana fi saduna imung punaba amadi pikliba macha ahum bu kadaida kari soikigedage haiduna yamna wana hingliba punsibu government ki maikai dagi fangba yaba
Hakselgi tengbang sing fanghanbiu amadi organization kayana Zenis ki family bu nungsibiduna mateng pangbiu haiduna KNTL gi General Secretary Saikom Ebi Maitaina Fongdurakli. Matam kuina thong leitabaki awaba lairambadu ngasi Manipur Food Industry Corporation Limited ki Vice Chairman gi Luchingba Makada Jiribangi SP Moirangthe Mubi Singh MPS Khunja Singh Yauna Jiribangi Manung Chanalaiba Babukol Sabugat Amadi Boroi Khalfawa Chatliba Lambi Amadi Thong Leitabagi Awaba Koknana Bahaiduna Ukut Thadaduna Ngasidagi Lambi Semba Hokre Lambi Semba Hokiba Aduga Mari Lainana MFICL gi Vice Chairman K Sar Kumar Singh na Ngasidagi Semba Horiba Lambi Asi Athubu Matamda Loishinduna Babukhalda Lairiba Schoolda Tagadoriba Oza Singh na Sathok Sasin Tawbada Yamna Chawna Khudong Chaba Ama Pirgani Haiki Oza Singh Sathok Tawbada Sana Nabado Oza Singh na Sathok Tawbada Khudong Sana Bidamakta Sisemi Lambi Sina Soidana Soba Kana Mama Angani Habi Tazabudulay Aramaduna Mike from the Lady Babu Kalgi the Borikali Silina Sina Lambi Matam Chupada Sexina Senadana Lambi Siki Akufata Radika is very good you Hadana Hagisagi Magidigi Manipur Sarkagi Magidigi Prazasing from the Apomasit Hamdari. Hillgard GP Ward number 1 gi member Ngariyanbam Gopesor Singh na Fongdokibada Lambi asi Mamangdasu NREGRS ki Makhada Semkrabani Adubu Lambi asi ki Thong Leitabana Maram Oiduna Gari Changba Yadana Lerakpani Haujikti Gari Changba Yaragani Haujik temporary Oina Semliba Lambi asi Mari Lainaba Authority na Mikyang Sangbiduna Khunja Singh asigi awaba asi ubiduna permanent Oina Thong ama saningbagi apamba Khunja Singh na Lairi Haiki Mari amadi soidana koi tathok chasinda gari sina ba ngambani haibagi asa chauna thambaga loina thabak si packet chabani government gi side gi koina temporary tawjari ba chigi manungda sing chaula thni mamangda thong sintang sabiragadi permanent oiba solution amatang bodni Hauzi muk sanabagi pau fangbigini Senapati District ki Manung Chanalaiba Thaiva Village da Village Authority na Sinduna Lead and Win Haiva Pauzel Puraduna Numit Marini Chupna Chathagadaba Kunmari Suba TSA Open Invitation Tournament 2020 Ngarangdagi Thaiva Playground da Hokre Tournament Hudopagi Tharomda Chief Guest Oina Sarugyakiba Information Committee of Hill Area Manipur gi former President Nongthongbom Rajendrona Hai Ngasidi Nongmanongmagi Mitofna Secretariat Office ta Achoba Fam Purakpasi Yelhomi Ekhoigi Oinadi Yamna Laivak Thiba Amadi Kiningai gi Masakni Ngasigi Yelhomi Nahasing Asi Hayengi Punsi Lepkadoribani Maram Aduna Nahasing da Education gi Mangal Ningthina Panghanba Yamna Tangai Fade Matam Amada Ukrul District tagi Ching Amasung Tamani gi Apunba Saktam Ningthina Ngak Selamba leader kaya ama Thokidaba Nate Adubu Laivak Thibadi Ngasigi Matamda Chingi Matik Charaba leader Tholakidre Maramaduna Education gi Mangal Ningthina Panghanduna Matik Charaba Chingi leader Puthonganaba Aikoi Punna Honaminasi Haibe Yauna Wafam Kayamsu Fongdoki Manipur se sai kun ma thoi si makoi na ngai da naga haiba kuki haiba maithe leram de ba adu gum na ba isona piraba igi tangkhul gi sinau to ngasi Manipur gi oiba asuk lu tam pham sida adu gum na ba luching ma do khoi thi da kha wara bra lot khibra kadai da lot li no am thok piro hana khoina Manipur ne serve phangmadagi aigi tangkhulgi sinau singna Manipur gi jamta lobi rabo thodang do ngasi su thola ga chara mutang lobi ragadi akhoi gi manung len pot loina mangkhin ama le ho loina mangkhin saitan loina sakhrin maitei haiba ani naga haina laiba kuki haina laiba sigi pose loina mangkhi gadra aigi yama thajalo dune aigi tangkhul sinau da Ngasi ayuk phongna kiwa pause singda kari kari maru iba pau yauri bagi habadu mayam punamu ming taminasi.
lamjingba times Manipur Legislative Assembly gi minute ahum phadaba mifom pangthokre chamaga kuntaruk suba amendment bill lisingani taramapan pass tawkre US President Donald Trump hatpangambada $1 million marfu pigani lauthokre drivers di thoram yamna sarugyabiu iroi sembada laiba kauna India gi manungda college khwaidagi yamna konsinba university oire BC lusingba kayana gangai gi yaifu paujel pirakli Sangai Express Laingakna Yelhomi ngak senanaba hotnari Chief Minister Zen Yugi Thodok yaningdaba fongdokre Pokna Fam Manipur Press Club ki nimphumnga suba Foundation Day pangthokre ILP implement tawbada CSO Singh yauksin biganu miyamna lana chatkigani biren Nirbhaya rape case Jenab Singh January kungani thoida thori yalaga hananaba court na khanghankre Rims Firing Victims Memorial Day pangthokre chamaga kuntaruk suba amendment bill ayaba pikre Huyen Lanpao Nirbhaya gang rape case maralaire lauthokraba mioi mari January kungani thoida thori yalaga halagani Manipur Press Club ki nifrunga suba Foundation Day pangthokre laingak na yelhomi sing ngak senanaba angamba thakta honorary Chief Minister Center chamag ama sizinaduna higher secondary examination Englishing aniga kun February 13 dagi March 19 fauba pangthoklagani Imoinu ira thawni thoram mafam kyada pangthoknakhre Mau police station da ILP permit pibagi thabak thoram sing yengsinkhre Naharol gi thodang ILP implement tawnana ba honabada civil society sing yariba makhai yaubiganu grievances amasung problem sing sarkarna semdokna ba honari Chief Minister Nirbhaya gang rape ta January 19 gi ayuk pung tareta Tihar jail da phasi tawragani Suresh Court Maral Leire Lauthokre January 19 da sentence hearing satharagani MPIC Limited ki calendar release tawkre Sana Leibag Nirbhaya gang rape January 19 da miyoi mari thori yanduna halagani ILP ki thabakta CSO Singh yaubirakanu Chief Minister Governor Chief Minister na gangai gi yaifa paujel pirakli Higher secondary exam da mahiroi lising kuntra henbana center chamaga amada exam thagadawi Zen Yugi Thodok ki matang da MU da khongjang sangsinkhre PLA ga AR ga kapnakre Isel Express Manipur Press Club linkhat khibage nimphumanga suba kumon thauram pangthokre iramdamgi yelhomi sing ngak senanaba government na achepa wasak lawi Chief Minister Miyam ngasimak thinghodrabadi CAA na awang nongpo ki yelhomi sing muthakhigani surho jelly Maira microfinance ki mathakta ain gi thabak laukhalagani KKL Sinmi love cham henbana charuk yagani Zen Yugi Thodok inquiry tawgadabani body Iroiba Manipur Press Club linkhat ki bage nimpu banga suba kumon thoram pangthokre achumba wafam da yumpham oiraga media na pau phongbiu Democracy satpa India gi achoba mai chupningai ni JN University da zathakiba hingsa gi thawong condemn tawrakli gangai kabui khakta gi kumhaini kabui luching basing Loislak pada maru iba pau amuka hanna Janavi amadi fijet sakset na khenaba thamlabasu aikhoi punamak amatani hawrapham amatani habasi kauroidabani haina Captain PD Minister Karam Syamna haikre Furup amagi masak amadi matau asi furup adugi nat ki oiva fijet saksa amadi lining laisona ta haina Mahut Minister TS Syam Kumar na fongdokre Zati furup asibu tasengna nungsiribra haibadu hangjaba matam oire haina MP Dr. R.K. Ranjan na nungnang bafongdokre Kung tara nithoi gi general strike asina maram oiraga mahusage punsida chauna akaiba pikre Birla Emporium Private Limited के Finance and Project IRA Finance की मतंग लाइरंबा चमम नबा अदु हौजिकती लाइररोय हाइना Financial Company आसिगी Director कम Founder CEO युमनाम इराबंतना थाजब पीखरे अमदी Assam Rifles na मियोय अनिदगी लुपा करोड़ अनि हैंडबगी निसागे पोलम सिंगा कोनना मियोय अनि फागत पंगमखरे
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯦ ꯃꯤꯌꯦꯡ ꯇꯥꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯔꯨꯟꯕꯂꯥꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ